Good evening. Northeast window bu thawai tani yang biri ba khwai puna mapu han mamaktada Keisham Yaiphaba na ikok nona khurumjari amasung thagachari. Northeast window na puthok saba thoram Northeast dialogue hairi ba dialogue asi lamdam asi da thokli ba maruoi ba thawdo wathok sing kopna kanna naina bagi thoram amani. So welcome to Northeast dialogue where issues speak louder than the words. Tonight our topic on Northeast dialogue is Manipur names of places bill 2024. Akogi Manipur gi tarani thoi suba legislative assembly gi manga suba session ngasi lo sangre mangani pangtho matungda hairiba session asida handaki 5th session asida kogi historic oiba maru oiba bill khara pass tawi hairiba sing adudi maru oina mayamna demand tawnariba suspension of operation asi lokthokpa haibasi unanimously house yaubiriba MLA minister kurimangna ayaba piraga masi lokthokse haibudum yanagre aduga ani subada mayamna jo hainariba NRC ju bill je mayam punna adum pass tawgre aduga loina maru oiba masu ngarang makta kogi the Manipur names of places bill 2024 bill number 4 of 2024 haibasi unanimously pass tawgre hairiba hiramsi matangda kana nainanda bagidabakta kogi studio da lengsin biduna lebire ahanba maktada ikai kumnajariba oza Hemantakumar Ningomba chief editor Sanaleibak oza bu taram oksari amasung ikong nona kurumjari. Thank you so much oza. Ani suba panelist na kogi Manipur University gi Department of Law gi HOD head of department oibiriba oza Professor Yumnam Premananda oza buzu taram oksari amasung ikong nona kurumjabag loina tagadba phongdoksari. Ay ngasi ahan ba question ji oza ni mu sak mani ado oza Premananda hana hobiro oza hogi assembly the pass to giba ngarang pass to giba the Manipur names of places bill 2004 hairiba bill asi hogi kyam yamna maru oi maramdi hogi hogi leiri Manipur da leiri ba hogi lam jaga sing hai tare sida hana history dagi dum hogi ipa ipu haktak tagi sahi lising ani hum matam dagi ming tholaga sum lakpa lam for example in hairabada hogi ibado thangjing jibu thangting ga hajilakpa recently koi dengai da handaki hogi irang marakta hogi Imphal airport se hogi lamka airport ka thongjalakpa aduga Valley area da leiriba lam leirak kaya je mana pamba magi hogi community haitare magi pamba marona sum tholakpa masina kadai phawa khoi Manipur da kairam bage haibasi mota oza Premananda phongdo pio loina kumna yanga broadly yanga hariba bill asina khoi Manipur da kyamu yana maru oi aduga masi bill se pass to wase pai natraga phatte masi kai koi habdu oza Premananda go ama mota bio hojiki yaifabana ahanba round hangbi se bill si phata ba dudi ai khabada madudi comment ka su leite ko haidi ek ama hojipudi bill oiri bill du pass tawre akhoi His Excellency Governor na man SMP kan ek oidoi ko aduga khoi gazette publish tawrani we hope akhoi yam thuna madu gazette publish to kan habe khoi thajaba leje soina taqdu male ana bill se han bada bill lama sigi bill pass to bosidi matam thengabani ko adubu hujik pass tawre theng mangan ba this different thing ni pass tawre assembly na unanimously madu yam phare aduga khoi assembly ngasi loire aduga Governor the SNP rani the governor show the SNP kari khale tagadi gazette publish tawrani the appointed day na kainu bitek enforce to duino haibase maduda huila ani aduda yam lurina bill si ai makidi hojiki di padri bill se ko ha kharabudi khange source khar dagi tagasu bill si ek onri bukti lo na teba ana ek on budo khoi ngaijiri ana masida retrospective effect yaw to si yengado ba khoina sidi assembly criminal law ni maise is a part of criminal law of the land oiduni aduna ngasai bill bu oiro bill haire ngasai assembly na pass tor ga leibasina ko aduga governor SNP ding maraksa sida akhoni yengdu habada ngasai bill sigi statement object and reason and yawni si yawda sar ek mayam leidu se bill sigi akhoi assembly su pu thokpasi da bill gi section aduana hairo ma statement of object and reason and yawngani madudani kaidogi bill se why bill is placed before assembly ka do bill je thambi no bigi statement object and reason ji yawng gane bako ala ina sum assembly proceeding ko live si yeng matam sida adu khange honorable chief minister na mana khoi gi revenue su pai bani na ko mana sai gi bill ji putho ga mana hai badu da akhoi gi
ngasai pot mayam ji loi bak yaure thangjing gi yaure adagi chuchampu gi maming hongba gi airport si address lana lamkai nam jan lambi wari adi Assam rifle adun opposition hak padani Assam rifle na magi letter moda lamkai ni iramba ko official di nati na ko lam district ji pakung thonya poti masi khoi kara akhoi na thidu si lam maming ji kamai thon dagi se khoi kam khangna de na ko ada masi khoi khang mayam chumme ba ana khang daga de khoi pangang pakata khana ba khang da ba de khoi na khanari se ana khang ba ma changi ada le ne haije ja khoi lam ji kamai thong ga de se akhoi maitei gi dina masi aina haurok pa ja haining se khoi maitei gi di puya le je bane khoi di lamit lo na ko ai nga sai masi khoi download to ko ju phangi adagi manipur university library su lei lo gi library so khu ju lei adana lamit lon kan lam mayam ma sai par mini masi puya se ko samati page 152 sangba puya ni ma sengba origin je gunda mo download to phangi mo khoi gi manuscript mayam kanu dagi download to india gi adala khoi di thai dagi lam jing gi maming tholam ni lam maming asi historically the cultural identity mayam loi baksi lam ji yaw do ni ko lam maming ji fashion noina ade mi em ha ga thonya pote ni lam mai si ngasai original settler ngasai indigenous people sing du moi history moi wari moi culture lam du loi phum du ni lam maming ji khanga lam du wari em leram du ne ba ko ne pa jan ja pote ba aduna ne khoina honorable chief minister hai do thangjing gi thangting gi adegi de khoi gi hoje ki suchampur du lamka gi de kangpok bi su kanum hai dai ne amai lo tho me na on top na official di on dribani ko sida khoina we should very clear official di on draga su nampu sa su da on jalakpa ana hoji gi business semidi adu masing khoi gi yam phajaba mana nga sai gi intergenerational equity and law dam leba ko masi one of the principle of sustainable development principle ni adu du chief minister na ma bill si puthok poda statement of object region gi part moina hai sustainable development hai gadi khoi da intergenerational equity ko generation ahungi manungda justice pi base adugi principle sibu intergenerational equity ko haidi pa generation akhoi ancestors sina khoi piram bani dana lam maming je khoi tholu banati akhoi ipai busna khoi sinaram bane lam aduga magi maming duga khoi sinajaram bane moina sai su chambo ha ga su khoi gi chuchan maharaj na magi lo sai expedition chalu kholu ba adugi kanon honor to buni adugi pride udabani kaina ga history de leja po ne ba amai to ma pham ching gi adagi ding sai gi lamit lon du su yaw jabani lam jing kamai maming thon gi khoi di ipuya ne ba lam maming gi puya lei ba lebak si pang lei te ang manipur dong oiram ba amani leram ba mai leram ngane adugi potu ni chimi se thamai se aduna akhoi ancestors thing na ipai pu na forefathers thing na akhoi de pibiram ba chingpa tu lo yaw bane hoji ek sida chingpa tu re ni maming thon ba adagi forest ki maming thon ba ade lam maming thon ba city ki maming thon ba sigi mayam se moina pibi ipai pu pibiram ba se hauju ji laiba generation present generation sina future generation da madu phajana tekra kaida pigadabni hai wakhalom yaw ai khamanda madu ki intergeneration equity se masida loina sukre statement of object in region of the bill laise ada khoi khanga da bana ai khatang minim tang tawjage adha second round hena koi am Hemantakumar fajan thami arai minute Hemantakumar fajan thamaki ne adra haijai ding sai poto state among maming hongba state among boundary hongba city Indian constitution very clear article 3 si yaw je Indian constitution article 3 atop article su yaw aju 3 si da parliament tok doine state na khoi recommend tawra aduga city nungi hongbai se masi city constitution da kaim yawram de ar masi de khoina sum law je thi matam da manipur gi aseng badi masi law ina de khode leite mamang su government na thon gi ba khangpre khang ga thon gi lam sing du maming lodi hena ama thoki bani aduga mang sagi punishment gi part ati official sing mai mathau to gi khot gi ko second round da mu adu nau lak jage ba ko ala hoji aina haije ama khak sing dok saning ba state ki maming home city parliament da leire by virtue article 3 of Indian constitution ado ko yam kan haije ningdre adi city maming home gumba adi district maming home gumba sigi sina khoi gi atop state sing gi practice da India da maximum da tawrisi Uttar Pradesh hongi Uttar Pradesh maruina Mahabharata Ramayana da palaga yam hongi moina handakse adubu even Allahabad pu hongi ni na ko amai to yam hongi Mumbai hu maming hong da be leite hongi sing si ayambana state tu gi revenue court han le revenue court ade Maharashtra ki Maharashtra revenue court ade Uttar Pradesh ki revenue court New Delhi ki sukhar hongi New Delhi hongbuduna ek amle New Delhi na New Delhi municipal council ekawe moi di revenue court leite maming hongba be so maming hongo bok ta pong honga de so maming hongo se moi New Delhi municipal council ek 1994 le ana sampat pa hajabani ko smai tawduna ek am loina le state khudi makki aduga Ministry of Home Affairs 1953 da guideline ampi si guideline ji moi makha da guideline si my principal mangale ai horen haijage
hujik haijaro just thamisna overview di wani 1953 gi masi amen yam tawra hu mari aina haijari khwai ha ma 1953 gi ministry of home affairs gi guideline city mayam adagi local locality gi maming si komai hong dagi haidi guideline pi guideline haibani ko guideline si lor tabra director mandatory different thing ni ade supreme court ikui kui de ngarang na amasu decision pi lam gi maming hong gi matang ai hore dum puthok sa ke du sudum an aina haijari kana kanda state ki law le kai gi law le ha kanda simasi revenue department makhada le to state mayam da aduga masi karai de gi lai no masi law hai matam da land hai se leibak hai se land is state subject ne india gi di india je federal structure ina magi akoi gi law making power se ahum thokna khaidu omeba ko 7 schedule na leibasida schedule trying to book leibasida 7 schedule sida khwai fast union list adagi state list concurrent list hai leiba land hai basidi entry number 35 ne second list state list ne state tat pijaba adugi makhade adudagi draw torpani ana khoina samapna haibada prerogative power si state government da pi basi tawdabu madu hayeng lamga si pango revenue district si pango yaro gazette ka notification tholaki do ne bai cabinet railoga gazette notification tholaka do ne tawdo hujiki ek sidadi moina haisi committee ama khoi gi name committee ma thamne ba committee na reng da tawraga aduna piraga government no objection tawraga amai tawni hai ai sum overview du thamjari se naktang na ka khoi kupna mung nai na se na amai thamjagi tagachari oza Premananda ai makha chathrak pata ai khoi oza Hemanta hangchagi oza khoi gi the Manipur names of places bill 2024 sina khoi si bill je pass tawgi sina khosi ji ori batang du laita dri ba lan tawri ba sida kyamu yamna mateng pangdagi masina maram mara khoi irang je phawada mateng pangbigadra aduga loinana khoi lam ama lekai amagi maming sida kari akuppa wan thok yawbagi oza gi ming oza gi ba mota loinana Manipur da lairi ba proof singi marakta magi maron da thon ba ming kyam yawna khoi Manipur lam masida laibagi oza khangba idea laigi da biu loinana lam amagi ming asi hek tabada kari akanba matik mayai yawbagi khoi Manipur da historical eva fact chol eva khoi lam mayam ama laibasina swai je broadly nga oza gi oiba mod han boina phungdopi ai khoi gi leipak ama palaba ona ta state ama laita gadi lamgi maming thon ba haibasi kanglon amagi makada thon basi adum sani ado Manipur si khoi khunai lona da yumpham oiraga ming thon basi adum sanarami sanabadu hojikti masigi si maikai amarom da satkre kana gumba mabuk chel pek kharana akhoi gi leipak ni akhoi gi state ni akhoi gi pai pun thambiramba akhoi gi lam ni haibagi wakhalon sida bako lamgi maming pangtona thojalakpa then adagi di ngasagi aduda natana cemetery then any singman bhokta paturen bhokta moina maming thonjalaga madugi tholaiba maming jingdo madugi aranba puari mayam ama semjalla kanda moisi nation ama oinabagi manglan se masida thabak tawre se akhoi khangi khangba kuidi kuire khangba ado hojekta da suma koina lan tanglara kanuda kanglu masel ge marka thoiba lan si thor kanuda hena mayek sang pai wani aduna maram war kanda Manipur su tangai fadana hojiki lamgi maming thonana bagi ek ama leitaba yadaba kanglon ama semda yadaba dagi hadak semak pani na ai lawi masigi damakta honorable chief minister nongthumam biren amasung magi council of ministers singse asi aina ai maike dagi ai thagan phongdok chari amadi bill si house na thudokna yenaba tawdana khoi garang cabinet ta putho kanoda assembly da tawra puthoga pass tokiba asisu puari ohorga daba kano mane na lawi ado hujik lai si akoina bill ama haisi bill si assembly da puthoe magi chana bini ko kanglon ni ko bill si karamba bill no bill si akoini yengdu si mana haidu si khogi mana hai sahi ahum magi miat piduini habadi kaimba lana maming thonjalam taragadi ama tok taragadi sahi ahum masi charak pini haiba pot ma yauri then atai di lupa lak ani ma fine oina thini hairabani na masi money bill ama oibra haiba pot ama khaklai money bill ama oitaragadi governor na hekta tarai na masigi bill sai asen pirakane habse ai thajate governor da magi kanu amani mangonda mana tawgadaba mathau ahum khaklai bill gi matangda amana bill si mana hoigi house na pass tawre asen gi thagalani kanda bill du mana yare thadaba ma ko then atopa amana bill si mana
masigi sidi akhui state na ngamdaba order tagana khara sayna ba yaw taragadi kitang akhang ahi paksana india ke akhang ahi mayam singchi tanage hai taragadi sai president ti man president da mana lankhali president means akhui center de yohli center de yorga center na ngasagi atai atai leibu ek mayam sing tu yeng kani amma tawni tarkanu da yai natraga yade du gi matung ina governor na snp ba se dum sale then atopa mana governor na masi maram sai na chadi na logtar ka da man governor na bill se amuk han khana oina thadra ko su ngami aduga den mana madu do withhold thamaga phajal laga thamgi basu ngami sei port sima dai ba ko aduna sigi sina money bill oiba tar money bill lesi ka no kan da jiki thabaki tawka da additional sale khar sang taragadi ma thabak oina paktok pa da sale sang yai ai taragadi money bill rum tai ba ko adagidi penal provision na si lakanda adu gyamba sahi ahum jail pibasi state government ngambra kamai to khoke khar yenga khar leye bako aduna masigi si mana ministry da thagani na tha targadi aina khanbada masi tha ahum dagi na tha toruk pawsi lekhai ta dra dum leigani na lawi aduna then money bill nati hairagadi governor na adum tha amani singman da man thador piyai thador kanda ek olaga khoina sanagani haisima khoista khange ek one ribokti bill oina adum leigani hujik se ko adu ek si ola kanda ek si ole na gazette notification ji hek thokpa numito maduda ek si sanar ni na masida main lei aduda lei ngasagi oja premandan habi gid maina ngasagi magi provision duda khogi mangjong na singkhalaga sidagi ek on bai na lei adu gidudi 100 study ai mandi si porsimako aduna akoi khunai sida kayam kaikharak padagi sigi porsi mathong tarai no si ayamta ingjage bako ayamta haijage ba ngasagi manipur gi lam singsi impal mayon da haisine ko impal mayol si da tawrisi kai no khai kuire akoi na masi matang da lam gi maming pangton thomba se tholanganu thingu na hayo porse yam na kuire ba akoi na harisi kabul kai mayam khabiram ngani kabul kai ji karawai to no akoi gi kangi dungai kabul kai si kara no ardigi akhoi kari haitare kekru patki hek opposite leiba mafum do adugi do kabul kai na dum kawe ko kabul kai sibu kai akhoi jomi bila ko adagi di kabul bila gana kabul bila kekru bila gana pangam thod le ko si yam na kin ngai oi pot amane ko adu gadi moidi masin yaw bani na hai ne ko akhoi ipai pugi lamni hai do ne ko ipai pun thabiram lamni se dum hai dam ne si porsi malai then adagi atopa ma masagi hapta kangjibung palace compound gi saruk ama oina leiba phamsida hokip beng en amuk losale ko hokip beng masi horkhomang hokip na ai mana nin brai na khali magi torga mayum adu leibani adu leiyo podo hokip beng en thojale adagi di party beng en thojale suna kan party beng ji mayam khabiram kani khoi ningthem ko le na mayam maming sadare sine ko sitin ningthem ko othok khre dra kangu du leita badagi hanadi party beng en toramini stagi sum hejalakna adagi manipur gi khoi se da imphal da leiba bi Keisham international airport ne na maming on graba asiba boda khoi gi lamka da lein harmini lamka airport en on thori ne mui tawisi sum ba mong sa da ba madagi de mu kabru haiba kabru si khoi gi lesem lom dagi leira ba port amane ko awang kabru asupa leimrel phamda ahan bai na ko mi si ta ba si ahan bani gai na khoi da longri ba yamna luba lai phamne na lori ba mafam je na awang kabru asupa na hari si moina kari otoke da simtong bungin onthu e moina mami si pangol do one moina siguma port adagi atai di to kro ne moirang kanglai ronda magi moirang gi saruk am oina hojik so dum ngala ga leiri ba loktak lake se masibokta gelngam lake na maming onthu e moina moi lam ni si akoi puari ki larik mayam mapai then kunthok lon gi mayam mapai pakada susanpur haiba bafam se ngasagi cookie singi bafam nati 1972 gi mamang da susanpur da akoi gi maitaina atai purup mayam da gi masing loi hele ko moi di masing kasu yamna le na banate ba adu ka dore hojikti sum tawdana maitai talai sine ba ko tan he ko tali aduna surasanpur haiba si surasan maharaj gi ningthau gi maming loroga tholi bade ba ko aduna si mafam je ngasagi susanpur hai je moirang kangleiron gi mafam amane ba hadi moirang gi lamne haibane ba koi dai di moirang gi lamni torbung si kai dono torbung da kai phaba gi wari mayam tai duni ko adagi then
pena sakpa mayam na sai sineba ko si khumujamba hana haise mi amagi maming neba matamdugi yam kanba mathongna leba mi amagi maming ni ma si moirang ning thogna mangonda sagi susanpur gi lamgi saruk si mangona nga oina sinara thammi pot amaneba ko adu mayam singdu hekta makadang othuoga lamka ina torko ne ko lamka ji part amani saruk amani lam maset amakta ne ko adu district ki maming on badi admain on ba yage ba ko sumai to kana muri si su amu on thoe kai muri si kamaino on ge da khogi molen fine on thoe molen phai muri na thaida ek kai to ding mang dagi khoi na khang ding mang ai pa du na su mori kormi ai ipu du na su mori dum kaule me bako adu moin haji british ki perota molen haram bani british na haram bani molen ji kuki gi maroni aduna mugi lam oini na sumai torga adum yelaga mugi laikta larik mayam se sumai hapchal leye bako adu maitai si larik haibadi yam lei aduga then sigumbada yam kanna react to gunde bako adum khangje laga dum lakpa adu hojik de yaktra kanda phudung narak boina tawe aduna sina maram oir kanda ngasai khunai londa yamna sauna akai ba thore then separate admission gi demand tora kanda di amuk kahena khudung thiba masak ama ohele kanda ka dore adudi thaina gi allaman singna tholamba maming matha mayam ladies singse masigi record mayam singsi sida yumpham werga lam maming thonba lam maming lejadiba mayam do adum thongada bani haiba porsile adu karigumba tangai phadana lamgi maming se on ba taragadi kamaina ngasagi government ki ayaba ma yaurga lam maming on gada bani haiba potne ngasai adu mtangadi oja Premananda thambi reko ngasagi khogi magi committee am leini mi tarena saba aduna place name ko names committee ko bama mi tarena sani committee duna hayang kaino torkani sidi wali hayang kona ngasagi magi regulation mayam torkini rule mayam semakhine bako semakanda lakhini adu report ma adum lei aduna hojikti sigi exida khoina kondo si lerek ki maming thoning bu thonbi yaroi laikai ki maming thoning bu thonbi yaroi khul ki maming thoning bu thonbi yaroi locality su yaroi town su yaroi hojikti magi bill si yawr bani ko yaroi hana laising do khoina hana dei lei mayam do ngasagi khoi limit lo ne namal le namba mayam do kamai tok lam ki maming tholaki haibagi wari mate ki su wari mayam le ko kamai tok na khoina khoi jubras pali na hai khoi manak to lep ko jubras amana tholamba lamni khagem pali si khagem maharaj na tholamba pali ni ngaina khagem pali tholamine ba masida khoina amam thoya ponte ba sigumba mayam se mai magi matang sana halaman mayam na tholamba mayam si loina mag leidi ba sing sida onat taine ba mayam ma thorak pase anamba warawadiya de kuki phurup na khare hele nagaki di yamte nagaki di ani hum khumba tawe bako senapati gumbada anone ga si khara ani amham ani hum khatani moin tawdi adu ayam badi kuki sing na tawe bako masi tawhoi da thabak amani aduna masi ki tawri ba thabak sing se tawdana bagi damakta manipur government na hojekti bill ma pass tawre bill si sang bayai matam khara log bayai or log da bayai ado magi puthorei ba bill gi merit si apha merit amani aduga den manipur da khunda minari ba phurup khuding mangna yaninga da ba amasung tung koina mukshi chanang na lemina bada masak amu egada banina soidana bill si apha bill amu oena logani aduna bill si soidana action phangani action phangkana sadar kana ka dawre ngasagi mi amana kanagumba amana lamgi maming thoningena hek thon matamda maram chadana mong chumdana thon taragadi sahi ahum jail da kasum sangda hawai chaba ko then lupa lak ani fine thiba sini ko lak to se hojing nungai ni aduna tholamba mayam gi maming mayam sing do lothopiro si port sima ai han barau se thamjage ai ani samround laksaki nungai jere oza hemanta we manipur langang na manipur government na hariba the manipur names of places bill 2024 as yamna maruiba bill lamani habi ki bani ai makha chathrak pagi dialogue makha chathrak pada ai oja professor Yumnam Premananda da ai hangja ke oja su law je yam khangja bani na oja khoi gi india gi constitution india gi fundamental duty number 6 and 7 gi the manipur names and bills khoi sigi bill je pass tawkhibasina kadai fawba mari laina bage khoi fundamental duties the khoi constitution of india gi yaw fundamental duties number 6 and 7 je ai have pause pathok sara ke number 6 thai je to value and preserve the rich heritage of
the country's composite culture haibani aduga fundamental number 7 dan haibiri je to protect and improve the natural environment including forests, lakes, rivers and wildlife, and to have compensation for living creatures haibani ko ja sai matang sida koi fundamental duty siga kyam yam na mai leina bi khoi sik manipur langang na hairi ba bill si pass to gi sia masi khoi gi yaiphabna haibi sia masi bill si ngasai any bill si philosophy mi yaw ne ba philosophy du ne khoi statement of object and reasons sai si yaw do le bill loi ba ada hayeng supreme court kai da challenge to su statement of object and reason da ni tawna ka doi port se khoi constitution ni khoi khoi preamble ga haiba do maina ko an main to bus aina thamjeningi na ngasai gi oja hemanta na haibi the money bill na taba thodona modu da haining ai leite to da bu money bill se khoi constitution da article 199 ne define tawi adu hayeng governor na kaina tawsuno money bill na tabrai do ado hector kaino gi finance ki porum yawe na money bill ta haibi yar ngasai du di fine ne ba fine si maximum da 3 lakhs maximum maru ne pi minimum pi de minimum si court na decide to do ni aduga punishment su 3 years in the maximum oiba upper limit se pi do ni lower limit pi de adon yenga di thoidona money bill fine ne ba du di an adongi pot tu governor tawsuno khoi mamang de nungai dom leiba in sida ji khada ba se lai se Manipur People's Protection Bill 2015 nam lei gi do masi money bill na pass tok sangi bane handa kisi kari na pass tok himna khoi khangdre nampu da money bill na pass tok hiba Manipur People's Protection Bill 2015 ne se a masi si money bill na pass tok sulu gi magi my face si governor na kaino da thare SNP da na governor se reserve to ko reserve bill for consideration president reserve thado khreba thado ga magi phet se magi laibak se kaino khoi khangdre aseng budi 6 month gi manung da reply pir ka da mani governor na mana si khai di si semdu president na pir ka do ne ba assembly thadar ka do ne ba assembly na du gi matungina amuk tawguda bane adu kaimta mut adum namdre legre kaimta masigi likhul legidre adu ai thodong na su makhata na khoju nei na rudre adu government su kaim pirak tre aduna Manipur People's Protection Bill 2015 gi phet ama leiri marai ba ma nungai ki da ma na sumaina tahan bi da ba adu handa ki ta do mande chief minister na yamna kaino toy adu nga sai je bodo chief minister na su adu khoi governor na akhoi gi government na su governor da pi matam da hype tare money bill gi tonga na ma SN gi procedure lejari ba ko adu khoi phabadi masi money bill na tan pass to biu na haiba tare aduga governor na center da masi kaino toy akhoi gi relation between akhoi gi kaino ga government gi akhoi huji paibi ba sarkar siga cabinet siga governor ga ani sigi relation gi makha su pole ba sidi manung sida relation kha yeng tare ado thoidok ru masi kai di kai na kan da Uttar Pradesh ki bill leiri adagi di Delhi gi su khoi municipal council ek 1994 makha da lambi maming thona bokta sigi guidelines su piri moi lieutenant governor na New Delhi municipal council ek 1994 padala yauri ba ana khoina argument to ba port kha dum leiba adom ma kan kha changsin bi tare adinga sai fundamental duty hangbi ba do ana fundamental duty 11 fundamental duty leiba si fundamental duties India de thoidok na kaino oina khanbi de adu yamadi maru report ni akhoi se India se khoi na haiba da duty right oriented society oi khalakpa right tang khalleiba duty di he kauthoe ba khoi se adu duty su amaru oi adu nga sai haibi bu maina ki da direct kano di pande statement object reason di yauti nga sai gi fundamental duty sing se yaw raga su adu masi indirectly mari leinei akhoi gi nga sai gi akhoi gi heritage se yam kana haiba ne akhoi gi maming sing si magi heritage amaga yaujaraga laksari ne moirangi bu oiro ade kaupuru gi bu oiro na ra adagi di Chusampu gi bu oiro ade jiri gi district kari mafam 35 su ontho me ba kana hai amu kakthali kaina hai na ra ado assembly gi floor da pali ne ba disam jam na khabagi wana te ba assembly da concerned minister du na ngasai gi question award question hang da pakhum piri ne ba adu tak badi lam onthok bagi hida politics ma ga tawri ba lam maming ontho ga politics ama tawri bi de masi koi thing ba mu change ba amaduna masi this is the fundamental duty to every citizen ngasai gi koi marak sida koi gi rich heritage composite culture this heritage masi preserve tawbam changi adagi koi national environment ade forest porang si su ngapom changi including wildlife ko adagi koi gi scientific temple humanism adagi di spirit of inquiry and the reform kaise adagi promote harmony in spirit of common brotherhood kaise masi direct mari lende lene daga su akoi na masi fundamental duty phajana tawbiraga dina
ngasai sumba maming pohong sumde na eng saija bodo akode politics sama sauri masi awang politics nugo samsang mi kharana mi ngasai gi nisa saba khara dagi di hauri ba naharong khara tawba politics na te base si community na tra mi khara ne ban foreign gi popu yaung gani ko akode foreign aggression extra aggression ga haigale jing manipur gi lan sida ana madu porum to manung da to conspiracy ma tawri si mayang ko bi da ba masi ek sina masi ngak pung ngam ga moidra this time will matam decide tawne ba ko tawbo bu manung sa to politics am di yauri si ba khoi kaw ba yadre ana to politics ki matu gi nani akhoi ne any akhoi gi cookie jo sing sina sin cookie jo sing de moina any jaga se moina claim tawri kai claim tawi hek maming thonjalani adu kai hairani next kai hairani next moment da ancestral lane hajalani yam lu ro ancestral lane di mapa pu ga haibani ne akhoi gi por father gi lane ni moi de mobong na mobok ki adu piram ne hai ne mi akhoi gi mai lane de hai ne adu yam lu bam leiba aduna ngasai gi shri da khoina khan ga do shi yam lu ba tam lei ai gi mind da lak na hosi i da thame aseng madi maming hom gi conspiracy che masisu genocide makhalam ne bi si genocide kai ko ge bu ho ya akhoi yam inari cultural genocide ka wesi aseng madi ko nga sai ga han ba genocide to na mi happy genocide ni ka intention to destroy in whole in part a national ethnic or religious group heart pa dun genocide si maming hom gi politics si kai no si cultural genocide ne akhoi culture je loi muthat lage haiba gi genocide amane ba se si akhoi line lobu chumde international law su yam yawbani geneva convention da kaida cultural genocide si su hojik si emerging oina genocide gi parliament lawre ana khoina adongi dimension nu yeng mum change si politics so maming hide budi maming hom gi thing do re ko maximum upper limit si akhoi gi 3-year imprisonment ni ko ado aseng budi yamu yamande asi su official sing du ni phangdu si official sing do saran turan tawram ma mayam du ne phangdu si ma nga sai gi minister haiba sida aduna official sing du phangdu ga di samjam ming hom gi conspiracy yaw ma mi sing do adu dandi pim changi adu ga mamang du hom gi ko mai tok tare na ra adu gi sai ai haido retrospective effects criminal law di retrospective effect ya de ba kai no khoi article 20 rim yaw ri ba article 20 of Indian constitution hai am yaw ri ba madi all criminal laws madi prospective in operation oidong ne ba adu manibel or dem yare adu the politics sum to bi adu this different thing ni aduna khujigi posida retrospective ya da bina mamangi ming on thok poda chene gi mi sing dandi te piro idra ba adu su dandi adu gi ninga sai assembly da opposition kaung hang pa sum ta ba thekla bai wani adu su dum dandi pi ni hai book to ni khoni hai adu aina khan bada madugi sigi law si pan ba yawe na criminal law di madi retrospective yada perspective lu oiga dong ne haina supreme court ju haiba adi ngarang han yam phajaba case am leidi pe isam jaba case ni sida su bombing home si yam phadar nei nei akhoi gi basi case si kuidri February 27 2023 da division bench na piba ruling ne supreme court na pdi this global lane adagi high court case me am su leidi akhoi sida bu akhoi sida di akhoi si nampu sa su da maming hongdok pai wani ji cultural genocide amane ba kal mai tai gi kari gi mai tai haiba de manipur gi itihas ke loina ba si loina muthatlaga anob history ma semge anob nation ma semge haiba ne si mission haiba yawbani si di manipur si lai roi du ni khalaga manipur si maming hong ka du ni khalaga loi mutoi ne se and this is part of cultural genocide ni se wider conspiracy yauri se ko thido ga dandi pibum change ba ko ma si ko supreme court na su ko 27 February 2023 hapta amungi wari ni ko madu supreme court na su haibani aseng badi maming thon badi yam khana politics to gonu india ji secularism ni khotpani mayam guideline pi adagi ai ngasai thamning bana ngasai gi ministry gi 1953 gi guideline cha 1953 da minister home affairs gi maming thon gi maming thon state na te ko state ring maming on ba city constitution makhala parliament all aneba ko city on ba district on ba gi guideline pi re ba district pa ona pote district gazette pass to ni revenue district gazette to ga cabinet rai lo gazette pass to ko doine ba ko and I hiding di ngasagi 5 principle yaw ba ngasagi 1953 gi minister home affairs sida sisu aku indaba ya de ko sisu ministry piece guideline haiba ni masu ma guidelines e khoina mandatory law ba na traga masi directory law ga di indaba su ya do masi indaba su phate guidelines adu illaga khuden phadoine ba guidelines ya phajawa amna 5 principle based to ni masi guidelines ana guidelines da guideline number 2 sia mari le ni manipur ga any name of the place that is historically important or share a common connection with the history of that place should be avoided from changing as history go maile number same to go no ministry india government ko
ministry mayam level se ministry home affair na 1953 da ade 1972 da mo thoi ade ino no da mo amend tawi guideline di huji pot still lady my principal ke historical important oi badi ama to home yaroi ya ga chu hong ga no hairi ba adu da ne khoi na thangjing gi nungai ta ba ade chu champu ga historical loi leidana kawu ga history yaw da yaroi maming ai khoi limit lo na ji history ni na ko ning thau gi kari gi ade gi mai chagon na rakpa heritage gi kari gi lo yaw je bane ba aina hairi kai no kan da dandi piba siam dakale lo da dandi pidra di akhoi rom da manipur gi akhoi nungai ta ba mana lo di mayam lega lo se phajin implement tau da ba implement ai je peace time wani ada hayeng lo da thugai enforce tok tare enforce tau gi chang je kha wat ba ana sigi lo si yam maru ba lo ne ba se this is ai khamada manipur ji hingan ji haraga di manipur ji hingna ba manipur se entity manipur haga akhoi gi manipur no gi manipur kai meti akhoi myang gi manipur ni sigi manipur ji entity oni hingan ji haraga di sumba lo siam dakale ba tau da lo si phajin implement tauba a law se violate tawgana ka lag enforce tauba adu ahana party masi ek on mam changi na ko an ek to sen on kro male ek on dragati si akoi gi mabukang magumane maman mabukang leijabane ba macha adu pogla ga soisti ga tawum changi adna madugi potu na governor gi court lere aduna aina khamada chief minister na governor da fajan convince tawga governor SN pibira ba adu loe wari governor namu reserve for president consideration thagala ba ngasai gi manipur people's protection bill 2015 gi do adom da musa khadil lore aina chief minister da haining di cabinet minister da honorable ma'am haining keno ga masi land si state ki subject ne masi entry number 35 ki union number keno gi state list ki entry 35 yawbani adana land se khoi gi na resource land forest ma'am state subject ne adu potu leibani na madom da attack tawraga attack di khana bana te goi londa ni koi court di attack haine attack ha ga di line of argument ne adom line of argument pukhat piraga governor SN pibiraba adu ga di koi yam phagado mali adom na adongi politics sama koi tawum chumbran khali yam nongai jare oja Premananda bu thagachari yam paja ba chumba marik chumba wahi kya phongdok pikre oja bu amukusan thagachari ai dialogue ki makha chathrak pada ai oja hemanta dhang jage yam ju phajaba oja khoi gi lam ge maming thon baje khoi maitai gi oina di khoi gi ari ba puyada poriton kuntak paga leiri ba lamit lon ga leiri ba hari ba adu da yam kumna lam amagi maming thon bai yam kumna nainaraga mayam pun ba yanaraga thon bani adu bu hojiki mirol sing maruina community kharana lam je magi ngaya ki aning ba pangthon da thulak pa si akoi hoji akoi meitai da su leiri ba thaina gi channa ba ipana ipunat khoi chakcha yu thakai tare masi hujikkan je punna nainada bagi type ta ma leire panglei da leibagi mong am da su leire swai gi matang ji de ojagi kari mo le hojiki akhoi gi lam maming se akhoi gi naha oiba mayam amana su mana sum bai machine ngai bai kai bai pangom thona bana thona makhala mane ba ko aduga government ki thak ta na ta kana kunai na masak khangba yana ba tholok maming du di akhoi manipur da haragadi maithi da di kaya leiti ko anamba leite naga su kaya leite ado naga gi di ani hari leiraga su yam di ani hai do adu de ko aduna hojik isu ani khak dai ngasagi lamgi maming thon bagi wathok si ngasi ngarang khaki anaba nati malamdi ngasagi ibudok thangjing hariba laise ibudok thangjing hariba laisi kanana kuki kangbu amana kamaina thongi hakanda ibudok thangting ngaina moin onthome thangting ngaina onthoe masigi matang da 2015 niko 2015 gi December gi tang kunga nithoi da ngasagi ibudok thangjing ko adagi akhoi gi kano phamnai ba sairap loisang aduga thangjing seba mandal gi al mayam sina masigi si yarwena yamna sawa protest sama tawi dharna ama tawi matamdu da madu ido khogi matamdu government tuna cabinet na wareb lawi habra or hapchalame habra ama tawbodagi poti thoraki pot ama adum layeba ko adu da sunnati laise ko aduga adu thola barina ibudok thangjing gi thangting ibudok thangting onthokrakanda singjiju thangjing gi singke hojik sing jojik tawridana ngasagi cross ka yungthandana amma tawisi thangting haine moina hojik ibudok thangting du hana thangting haram bodo amu moina hojikna amu kari amu olagi harakanda ngasagi mount olive enam ontho emoina mount olive enam amu ongre ngale amamu on tawe ko masina khunai sta kari pigi harakanda
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯇꯧꯕꯒꯤꯁꯦ ꯈꯨꯟꯅꯥꯏꯁꯤꯅ ꯁꯨꯝ ꯑꯌꯥꯕ ꯄꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦꯕꯀꯣ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯃꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯁꯔꯨꯛ ꯑꯃꯗꯒꯤ ꯂꯥꯛꯄꯅꯦꯅ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ 2015ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯉꯁꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯔꯁꯨ ꯀꯣ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯁꯤꯒꯤ ꯂꯝꯁꯤꯡꯁꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯃꯣꯏꯗꯤ ꯊꯧꯔꯥꯡ ꯑꯃ ꯂꯣꯏ ꯇꯧꯔꯦ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯦ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯈꯤꯕꯅꯦ ꯁꯤꯃ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯃꯤꯟꯅ ꯇꯥꯕꯅꯦꯕꯀꯣ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯕꯅꯤ ꯄꯥꯟꯗꯝꯗꯣ ꯍꯧꯖꯤꯛ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯛꯑꯦ ꯁꯦꯡꯉꯛꯄꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅ ꯄꯥꯟꯕ ꯌꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯦ ꯅꯠꯇ꯭ꯔꯥ ꯂꯝ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯦ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯁꯤ ꯇꯣꯈꯥꯏꯅ ꯃꯩꯇꯩꯒꯤꯗ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯗ ꯀꯅꯥꯝꯇ ꯍꯦꯟꯖꯤꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯦꯄꯔꯦꯠ ꯄꯤꯔꯣꯏꯅ ꯗꯤꯃꯥꯟ ꯑꯃ ꯇꯧꯔꯛꯏꯁꯦ ꯃꯁꯤ ꯃꯣꯏꯅ ꯃꯔꯝ ꯆꯥꯕ ꯗꯤꯃꯥꯟ ꯑꯣꯏꯅ ꯃꯥꯜꯍꯜꯂꯦꯕꯀꯣ ꯑꯁꯤ ꯌꯥꯗꯦ ꯁꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯏ ꯑꯗꯨꯅ ꯁꯤ ꯂꯥꯛꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯊꯣꯟꯕꯁꯤ ꯐꯖꯕꯣꯏ ꯍꯦꯛ ꯅꯤꯡꯕ ꯑꯃ ꯍꯦꯛ ꯅꯤꯡꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯀꯧꯁꯜꯂꯤ ꯃꯣꯏꯅꯕꯨ ꯊꯣꯜꯂꯗꯤꯕꯀꯣ ꯍꯥꯏꯄꯤ ꯅꯨꯡꯄꯤ ꯑꯗꯨ ꯑꯗꯥ ꯑꯗꯒꯤꯗꯤ ꯕꯦꯡ ꯅꯨꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯪꯈꯧꯗ ꯀꯧꯁꯟꯕ ꯍꯦꯛꯇ ꯌꯥꯕꯣꯏ ꯑꯗꯨꯝ ꯅꯤꯡꯕ ꯑꯗꯨꯒ ꯗꯦꯟ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯆꯨꯝꯗꯦ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯅ ꯈꯪꯉꯛꯑꯦꯀꯣ ꯈꯪꯕꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯌꯦꯠꯂꯛꯏꯁꯦ ꯍꯧꯖꯤꯛ ꯌꯦꯠꯂꯦ ꯌꯦꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯐꯕ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯁꯤꯒꯤ ꯏꯁꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯐꯥꯎꯕ ꯊꯣꯔꯛꯄ ꯌꯥꯏꯌꯦꯅ ꯈꯜꯂꯒ ꯊꯣꯔꯛꯏꯁꯦ ꯁꯤ ꯐꯅꯕꯅꯦꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯂꯝꯒꯤ ꯃꯃꯤꯡꯁꯦ ꯄꯪꯊꯣꯟꯗ ꯊꯣꯟꯕ ꯌꯥꯔꯣꯏꯅ ꯇꯧꯔꯛꯏꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯔꯛꯏꯅꯣ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯂꯝꯅꯤꯅ ꯂꯩꯖꯔꯤꯗꯨꯗ ꯃꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯂꯝꯗꯤ ꯀꯔꯥꯏꯅꯣ ꯍꯥꯏꯔꯅꯤ ꯍꯥꯏꯔꯀꯥꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯧꯅ ꯅꯣꯏꯗꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨ ꯈꯛꯇꯅꯤ ꯈꯔ ꯍꯥꯏꯔꯛ ꯂꯩꯗꯅ ꯃꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯂꯩꯖꯗꯅ ꯃꯦꯞꯇ ꯂꯩꯖꯗꯅ ꯗꯦꯟ ꯑꯗꯒꯤꯗꯤ ꯃꯔꯁ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯨ ꯃꯔꯁ ꯇꯧꯕꯗ ꯌꯥꯎꯗꯦ ꯈꯔ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣꯛꯀ ꯍꯥꯏꯖꯤꯟꯒ ꯑꯣꯟꯊꯥꯛꯀ ꯑꯣꯟꯁꯤꯟꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯗ ꯀꯟꯐ꯭ꯌꯨꯖꯤꯡ ꯊꯣꯟꯕ ꯗꯦꯟ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯀꯩꯗꯧꯔꯦ ꯅꯣꯏꯒꯤ ꯅꯄꯥ ꯅꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯩꯇꯩꯅ ꯃꯨꯟꯗꯣꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯏꯔꯥꯡ ꯁꯥꯒꯠꯄ ꯄꯣꯠꯁꯤ ꯂꯥꯛꯑꯦꯕꯀꯣ ꯇꯁꯦꯡꯕꯗꯤ ꯀꯨꯀꯤꯒꯤꯗ ꯂꯩꯔꯤꯁꯦ ꯀꯨꯀꯤꯗꯤ ꯀꯩꯗꯧꯔꯦ ꯃꯥꯗꯤ ꯁꯔꯥꯏ ꯂꯩꯕ ꯅꯠꯇꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯁꯔꯥꯏ ꯂꯩꯇꯦ ꯌꯦꯛ ꯁꯔꯥꯏ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯣꯡꯉꯦꯜꯒ ꯍꯥꯏꯔꯤꯕ ꯍꯥꯎꯀꯤꯞꯀ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯁꯥꯒꯩ ꯑꯣꯏꯕꯅꯤꯡꯕ꯭ꯔꯥ ꯅꯠꯇꯦ ꯁꯥꯒꯩ ꯅꯠꯇꯦ ꯃꯤ ꯑꯃꯈꯛꯀꯤ ꯃꯃꯤꯡꯅꯤ ꯃꯃꯤꯡꯗꯨꯒꯤ ꯃꯥꯏ ꯆꯥꯗꯥ ꯅꯨꯡꯗꯥꯗꯣ ꯂꯧꯔꯒ ꯄꯪꯊꯣꯟ ꯊꯣꯟꯕꯅꯦꯕ ꯀꯣ ꯃꯣꯏꯗ ꯑꯗꯨꯝꯕ ꯂꯩꯕ ꯌꯥꯗꯦꯕ ꯃꯣꯏꯗ ꯆꯠꯅꯕꯤ ꯑꯗꯨꯝꯕ ꯂꯩꯇꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯣꯏꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯣꯡꯐꯝ ꯑꯃ ꯂꯩꯕꯗ ꯀ꯭ꯔꯣꯁ ꯑꯃ ꯌꯨꯡꯁꯤꯜꯂꯒ ꯃꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯈꯔꯁꯨ ꯑꯩ ꯋꯥꯐꯝ ꯑꯅꯤꯈꯛ ꯊꯝꯒꯦꯕꯀꯣ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯔꯥꯡꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯂꯝꯗ ꯈꯨꯜꯁꯦ 950 ꯔꯣꯝꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯇ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕꯤꯌꯨꯅ ꯆꯦ ꯊꯥꯏ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕꯤꯌꯨ ꯈꯨꯜꯁꯦ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯈꯨꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯝꯒꯠꯆꯕꯅꯤ ꯈꯨꯜꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕꯤꯌꯨꯅ ꯍꯥꯏꯌꯦꯕ ꯁꯤꯅꯤꯀꯣ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯗꯨꯗꯤ ꯒꯃꯦꯟꯅ ꯃꯗꯨ ꯇꯧꯈꯤꯗꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯇꯧꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯄꯦꯟꯗꯤꯡꯗ ꯂꯩ ꯃꯗꯨꯗꯒꯤ ꯍꯧꯔꯦ ꯁꯥꯎꯔꯤꯁꯦ ꯑꯗ ꯀꯨꯀꯤꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯥꯝ ꯅꯥꯒꯥꯒꯤ ꯁꯤꯁꯇꯦꯝ ꯈꯦꯠꯅꯩꯕꯀꯣ ꯅꯥꯒꯥꯒꯤꯗꯤ ꯃꯥꯒꯤ ꯐꯣꯔ ꯐꯥꯏꯒꯔꯗꯒꯤ ꯃꯥꯁꯤ ꯆꯤꯞ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯛꯑꯦ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯛꯀꯥꯟꯗ ꯃꯥꯒꯤ ꯃꯆꯥ ꯑꯍꯟꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯒꯅꯦꯕꯀோ ꯑꯗꯨꯒ ꯗꯦꯟ ꯃꯆꯥ ꯑꯍꯟꯗꯨꯒꯤ ꯃꯆꯥ ꯑꯍꯟ ꯑꯃꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯍꯧꯒꯅꯦꯕ ꯁꯨꯃꯥꯏꯅ ꯆꯠꯅꯕꯤ ꯂꯩꯌꯦꯕꯀோ ꯃꯩꯇꯩꯒꯤꯁꯨ ꯇꯧꯋꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯂꯥꯟ ꯇꯥꯟꯅꯔ ꯍꯥꯟꯅꯔꯀꯥꯟꯗ ꯃꯥꯅ ꯃꯨꯟꯅꯈꯤꯕꯅ ꯃꯈꯜ ꯑꯃꯅꯤꯀꯣ ꯀꯨꯀꯤꯒꯤꯗꯤ ꯃꯆꯥ ꯅꯨꯄꯥ 5 ꯄꯣꯛꯄꯁꯦ 5ꯃꯛ ꯅꯤꯡꯊꯧꯅꯦ 5ꯃꯛ ꯅꯤꯡꯊꯧꯅꯦ ꯀꯃꯥꯏꯅ ꯉꯁꯥꯏꯒꯤ ꯃꯆꯥ 5 ꯄꯣꯛꯏꯕ ꯃꯄꯥꯁꯤꯅ ꯂꯝ ꯑꯃ ꯃꯥꯅ ꯁꯦꯝꯒꯠꯂꯅꯤ ꯂꯩꯀꯥꯏ ꯑꯃ ꯁꯦꯝꯒꯠꯂꯅꯤ ꯕꯦꯡ ꯑꯃ ꯁꯦꯝꯒꯠꯂꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯝꯗꯨꯒꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯣ ꯚꯤꯂꯦꯖ ꯆꯤꯞ ꯑꯣꯏꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯣ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗ ꯄꯤꯊꯣꯛꯑꯃꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯗ ꯆꯠꯈ꯭ꯔꯅꯤ ꯃꯆꯥ ꯃꯌꯥꯝꯗ ꯄꯨꯔꯅꯤ ꯑꯃ ꯂꯩꯍꯧꯔꯅꯤ ꯑꯗꯨ ꯅꯤꯡꯊꯧ ꯑꯣꯏ ꯂꯩꯍꯧꯔꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯆꯥ ꯑꯃꯗꯨꯒ ꯃꯌꯥꯝꯗꯨ ꯇꯧꯔꯒ ꯑꯗꯨꯋꯥꯏꯗ ꯃꯤ ꯈꯔ ꯄꯨꯔꯒ ꯌꯨꯝ 5 ꯇꯥꯔꯗꯤ ꯌꯥꯔꯦ ꯈꯨꯟ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨ ꯅꯤꯡꯊꯧ ꯑꯃ ꯑꯗꯨꯝ ꯂꯩꯔꯅꯤ ꯁꯤ ꯄꯣꯠꯁꯦ ꯃꯣꯏ ꯁꯤꯁꯇꯦꯝꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯆꯥ 5ꯁꯦ ꯈꯨꯜ ꯑꯃꯃꯝ ꯊꯝꯃꯒ ꯑꯃꯃꯝ ꯁꯦꯝꯃꯒ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯤ ꯑꯗꯣ ꯌꯨꯝ ꯀꯩꯗꯧꯔꯦ 5 ꯇꯔꯨꯛ ꯂꯩꯔꯒꯗꯤ ꯌꯥꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ
ngasai tariba mayam se kamai tawbano harakanda ngasai magi mayum din natti magi maram din natti moina maram ni haiwane ko reserve forest area su moina kokthokani adugo yum tasangani moigini hairakani sine ko moigi lamni mapa mapugi thaina mangai dagi thanambal lamne na haine ko sine ko aduna hojiti ngarang hangi Manipur Legislative Assembly gi mifamda Honorable Chief Minister na Chief Singdal leiriba lamgi mapu oibagi magi kano thokta sanaroi na khoisana handana ba ma thawak lokhulane na pot ama haigiba leire ko aduna mayam sing sina habadi magi matung leiba yum manga ba tara ama leirega aduda people ne na mayam leiriba mayam duna bonded labor dawna ningthau duna lehenga lehengani lehendra salona tangani aduga magi mayum asengba magi lam asengba leite piro eba ko sigi system ani sine ba khoido yam kanna problem toije sigi awaba problem se machine ka dore sagi masi cookie mayam singna people singna yaning ba man bai wane ba yaning da mayam am le ko aduna ka dore moida Manipur government ki akhoi kai tare khudung saba mayam ma moina phangmodo phangmangam de kana gumba singmi amana hai tare ko singmi amana masi kaino toge na hai tare gadi loan loge hai tare gadi lamda mortgage sorga lam khoi loan long na khudung saba do leite ba ko sumai togna akhoi singi lamda loan loba loan phangmaya ba mi si kaya leite ba aduna adakidi sagot thorangi ni na sel thadare karai da lae ningthaugi maming da laani village sek maming da laani village sek du kana wore moi mapam sa mayam na loi oire aduga moina pining ma khra pini pin da tokani sumai tokdana hojin se kadore ngasai gi thaina mamangai gi sagut ba sai changa chathuk ki mamang da leram ba Manipur gi phim do adu moi da hojik leiye ko aduna siki system se hojik kuki gi nauna lai ba mirul sina ai pamam gane na ningde ba ko aduna lamgi maming thon bai ba se muina tholai ba pangthona thonjan ba adaga aning ba pa ma tawri se aduna akoina lo leite badong na nangwe dum yaba hujikti lo ma labani na madum yara loi aduna machine ka tawre kunai londa satheng lai then lesem londa nungai taba ma poi aduna then ngasagi mitop mayam ama masing hengal mayam se moina mateng pangpa moina madugita moi khun sebara na hona bada masa mayam to ning thau hen na hona bada mapalom dei sang ko mayam ningje mai khunjas mo hen bei wane bako aduna Manipur da mitop ki lam ohel ise ngasi khoina demography da yam sauna challenging am lai se singmo mayam se lamgi maming thon ba sisu masi hek tholakan da de ka dore hojikti yara roi dana moina pa mong thon ba yara roi tong to yara roi dana sigi pot ama lei aduna masi afaba khongthang ne na ai thamjake smain yam noi jare oza hemanta faza wari haibi gare marik chumba wai ka haibi gare thank you so much ai dialogue ki makha chatrak pada ai oza Premananda dai hangjare ko oza khoi matam kitang lering hak adum wari saba ya gini oza Premananda khoi gi lam maming hongak pasida khoi gi lam han laijaram ba lam adu mang ki bada kyam yamna mateng pang bage loyana aduna maram oiraga anu ba lam ama semak ba ya bage anu ba hana lejina maming do othogadi anouba lam ama sengpada masi yamna kudong sai mayamna hainari baje oja masi chumgadoribra oja ngasi ma pojo khoi gi Manipur Legislative Assembly da khoi gi Manipur gi Chief Minister na haiki ba wafam pajam ama jule khoi Manipur je mana ari ba map ama yengmada China gi saruk om thokpagi manungda saruk amagumba saurom mani Manipur je do matam gi matungina evolution gi matungina sum pixalak ado ngasi di yam pikpa khujin mamai muktang ngai reba lam amatang oira man hoji ori yam pikpa lam khoi gi atop state amagi district amana hena chauba mi ju kasi yam jadaba lam asida hojik su sum mang bagi change to bagi sum phibam lai baje oja hairi ba ngasi puthorei ba koino khanari ba bill sina kyam yamna mateng pangdage oja hemantan haibi ko sigi bill sidi basigi phatam de yaudre akhoi loina sogoli sigi handaki bill si matam themangan ba des different thing ni ko aduga handaki sarkar sina assembly da ngarang pass to with na tawise masigi bill si de khoi we salute government Manipur high ba assembly je state assembly si we salute tawi si yam phai leibak ning bagi ngasi ngasai ka tare leibak ning patriotism gi nationalism gi highest form ni moina ulisi adu paja gi pal su khangna thabak tawre paja gi pal saraga maming hongo si akhona nungai te ne ai gi maming ai si mi maming hairaga su mi du tak tu ni maming du da mama pa pi du art ma yaurong gani kaino message ma yaurong gani adu dagi maming hongbai di very clear maming hongbo si di mi gi maming lepa si di Supreme Court na High Court na
इकुई कुइदबीद केस हाइग्रे सिदी आर्टिकल 19 की फ्रीडम ऑफ स्पीच एक्सप्रेशन की राइट टू लाइफ की पार्ट अमन काम को थिंगन यारो हाइग्रे सिना अदु मी ममिंग वाने अदुगा स्टेट सिगी सु मणिपुर है ममिंग अदगिदी मागी लाइकाय लोकेलिटी ओबी है अदगी लम ममिंग ओबी है लेक ममिंग ओबी है डिस्ट्रिक्ट ममिंग ओबी है मसी आई ngasa haijabado my culture ma tradition ma civilization ma adagi magi heritage ma yaujabane ba adugi potu khoina hekta maming hongdok pasi sumde dana ko maming ai hongbada maktani mi sinari je acho acho lan maya ma thoiba ad maming tholok pasi da mai wari ma soilerang mane ba adugi wari du khoi angang sing da khoina leader ga chu hai hanga kine angang sing na chu sam bu je ka da wi tholamino hangak tuina ngan ado khoina wari du lead ne ba like the yaw di Susampu ki wari se Susampu se kaino Susam Mahas ki wari man lo sai expedition wari da ko lira ka do ne ba amai to no lam maming si loina ba magi maming si ga wari ma ga leram ne ba ana khoina line lo bu chum de ba adu ai wa khan da di nga sai so ina haije ba do lam maming hong ba ha ka na khoini sam sam na mi khara na ha khara na mi manga taruk na tara na hong na te ba cha chaw ba conspiracy ma ne si su lan ma khalam ne lam hong ba si su lam gi maming hong ba se si su a kind of lan ma khalam ne ba lan taw ni si kar ma lan ha kan da manung da gi conspiracy mu yaw taw ni adu akhoi makeup thok ta na hoji assembly ga bill pass to khleise unanimously kanam ta pe yaw da bani aduna masi yamna landmark ne ba ko I post making ni landmark na I post making chapter je pura hong do ni lam maming si matang si da lam maming si aina haije ba do atop state singi di lo si loi le akhoi lai hoda ba aduna lo le tab nati lo ha achai ba di lei ba IPC section yauri adagi mafam da yaw jeri ba ko adu adagi ministry ki guideline le ri adu su lo makhalam ni adu da akhoi da na e oina state ki oina state assembly le hoda ba se adu handak lai re masi well and good yam phare aduna aina haijabado masi isam jam lobu chumde this is a kind of conspiracy ni aduga masi asengmadi masi confusion ki politics ne akoi the confusion thon ba mai tai gi ni kuki gi ni adu gi ni ga san na ga mayam se matha sa le na matha sa la ga khala ga sum hadalan ikhala ka do ni akoi na bu mamang do hai do akoi kuki jo sing gi akoi nungai ta ba ha ga di kaim lai poti ne memorandum tha ga le pa kha memorandum tha ga akoi gi memorandum history sem go lai ni adu gi memorandum reference bisala ni kotu tha memorandum do hai ba adagi ga sai ga le indigenous tribal forum na hai ba memorandum do hai ba kan memorandum si reference pe ga mo history ga sa ga na ba history of memorandum si politics memorandum to khole ba sum si je akoi masi matam sa sa na masi befitting reply pi ba changi pi ho daga dinya hayeng luer ga han ba ya roi ba ana huji akoi chief minister ki team jina tawdana bill ga pass tawi masi tiam phare nga sai ta haije ba do e kai ji masim ba lam maming ha ama kha hong mana te ba ama kha laikai ama hong ba that's different thing ni adi district hong ge ta khole ba adagi di mai gi kano ticket ga kakpa daga lamka ga thoksal lei ba adagi di mori rom di tenopal di ya hong re ne ko kano mai gi kari sarkar gi documents de bu yaksala ni ne tholak pada loi hongal abne base ar sija khoi tumin leiba chumde mi sing je ko befitting reply am pi ba changi tawo do nga sa haije bodo akhoi gi tamu hemantan su am phajam pan gi nga sai gi akhoi gi chip ki right se masi lamami hongbo se sigi bill am leire sigi bills e oding ai da su aina khan bada atum ek IPC ki section me am de panjaroi ko atom akhoi Manipur ancient and the historical monument and archaeological site in the remains act 1976 labor ado I do da dum action ga law si su a part of kanoni criminal law ni si makha action num law ya bane akhoi ji action budi law ga su amna speedy justice delay justice denial justice kadoni tha ma am sahi ma am sang dak dak justice adunu bu ngasai gi court ma hangai dana ko fast track court ka thori justice deny to bo samane justice delay aduna masi ek se Manipur ancient and historical monument archaeological site remains act 1976 masi am kan activate to changi adi amana khoi sida yam kan pan de ne kha pan ba hore akhoina thangjing gumba adi kaubru gi laifam gumba adagi di kaino gi kondong laibi lairem bi imagi laifam gumba sum laifam jingje adi chujapur gi ibudo pakhang gi laisang ga mami hongem masi laisang je kain da mami honga di khuthaya de kemta ha ma bu sauna badagi thugai ba adu loni adu war crime ne ba moina religion places hoise akhoina sosu moina sosu punishable offense ne ba aduna wari mane ba ko aina haijina religious place mi maming hongya ka da hongya de e amale si ek se ko tatran ka tok ba si ek maming si kai ko ga da place of worship special provision act 1991 hanam le si da maru re ko akhoi si akhoi gi legislature mayam lawmakers sing sumasi khangmu chumi place of worship special provision act 1991 han le ba masi matung da akhoi gi ngasai gi 15 August 1947 da leiramba religious place amatta hongdok pa yade maming hongba yade aduga masi atop religion gi
onthokpa yade Hindu Muslim onthokpa yade Sikh ki so onthokpa yade mai 15 August India ni ngata modu 15 August 1947 da leramber religious place so adu mai adum laigadabane adu ki ek lejari ba aduna masjid soni hedna si pamde kan ta de na khoina thangding on badu da sumba ngasai religious place ne sia akhoi maitai di mandi ga saw sa la che de ba khoi di akhoi maitai gi philosophy de di mi si bok ta khoi di hoi hai ni na ko akhoi kangla sin loktang ni imani ade kaubur na kaino ipani gai taw ni na khoi di akhoi philosophy si a yaw khram ne ba ana khoi philosophy ko tradition da akhoi culture da akhoi idea da yaw po di hit to ba sia asi hit to si kaino kan da akhoi Manipur ima sida lan to cha mane si akhoi khang da ni chan chan ek erang lu gi wal ta ba kai do bi kaur hit to ni ka do bi thangjing ni hit to ni no hai matam sida kai na kan da sigi pose akhoi gi nationhood ki po ne religion ha ai di akhoi di secularism sat pani we ise ki religion leite loan ba religious mayam himina gadam India da di akhoi peaceful ne le long religion lo jo ko kai mai di adu matana ti tawbo do lu ma le di lu na kai ha ka da mai religion do respect to go da ne ada madudi helakta ga di lu le di masai places of ngasai ngasai akhoi ek to kari Manipur names of places bill e all ani adu da cover to the jaga ga su yauri ba an thangjing de si di ngasai historical monument ek to pantare adagi di lai ma phamu mami ho aga di ngasai places of worship special provision in 1991 ne pata sine sathi ni ek sida Manipur ki ek si samjami si di maximum upper limit 3 year imprisonment ne 3 year imprisonment ji bailable offense ne ba si di yam simple tha taru ki phadok tabe tha ma tabe adagi di tha ani tabe sahi ani tabe maximum the court na sahi ahum dagi hena phadok pibe ya de haibadi adu do phaw phadi all bailable offense ne adi fine su maximum du 3 lakh 2 lakh ojabi bani maximum limit ne lising manga oibe 50000 oibe ko main to na ta khadoi ne aduna masidagi hena sathi ba criminal law mayam le de si sing pan ma to changi pan ai khoin haji simple ni ko lu thugai ba aida kuki be naga be maitai pa be maitai oning boisno lu thugai ga di lu ma lese utpam change madu da phagadoi ni ade khojiki su khojiki kuki gi masa manga poe masa manga da loin ba ni thogoi ni lam adu masa manga ni thong cha khan village mayam sandu adu dribu adu du lu le je be si chu 1969 da Manipur hill area acquisition of ship right area lu yam ni hereditary citizenship je Manipur da leite lu gi matung leite abolish taw me je abolish taw ba aduga madugi magi adugi mogi right mayam du state lo sinagre na si x na haja bane ba masi a kano da Mizoram da Assam da loi muthaka me Nagaland da kaida Manipur da ngai prithvi se hidak tawin thibi da Manipur da tawram ne se adu abolish tawre adagi moi ngai politics kha tawraga si apply tawon da ne hoji tawri si activate tawum changi ek is already there akoi enforce tawum changi akoi na haido akoi si kayung kan da akoi si yana basum sat pasi yana bisat pasi kayung kan da yamna fatta ba le ba yana basat pranta ba kayung kan thawang chapu kan bi yei berdo khatang yei bum changi yei be de moi phubi hapi ha banate government am le law am le utpam changi ba chai gi chieftaincy ga already abolish ni way back 1969 ni ma Assam da hoi ni na citizenship se Assam Mizoram lusai ga do 1950 bodu muthak ka bani Manipur na thenge 1969 ore adu kaim te apply to do le ba si law se marak ta kai le ya ka ngang di ai na haje si mayam se activate to changi sai Manipur name of places bill si ek olani si accident na to bunga moi do khaju le punna atai ju holistic oiba view mani yengom changi madum da attack to chang attack khara ba te ko ngasai pot tun sa khum chang ta wa hai phai ai kaw ji citizenship ya mawai bani ko madu ga muthatana ga maming ho mai taw adu da khoi pe to pa ya de maming ju ho mo tinga da bani adu citizenship ki kari gi de archaeological site attack to pa ade name of the places special provision act 1991 ji pa la punna sapam sappa de ai na ji moi du phu bo de ko la no bi no akhoi na ji lu mo le lu se kai gi no mayang gi phana mo na tro adu da satha ban kwai chung do ma lai kham Takachari Oza Premananda na marik chumba koi loge ba tangai phadraba koi ki miyam na khang da kana ga ba habi kare Oza bu hani ngai tan takachari hanan takachari ai roi bu question koi ngasi ki dialogue ki roi bu question Oza Hemanta da tare Oza Hemanta koi ji discussion da koi khana gi ba koi ki lam maming olak pasina maram war hoji ji ori ba Manipur thoi ba tangdu lai tra ba kang mani irang ju yam chaw ba role ama yauri ba ne ba ko jiki lam maming olak pasina ani mana apamba maru ina jiki hari ba community ku community olak pasina maram moiraga si tu yam chawba lan oire pagi hoji oire ji ki role ama ne ba do sai marak thana oja pagi hoje
idea of Manipur hai tare khoi jing Manipur je lan gi kitang wang mada hai tare khoi Manipur shanti rom da lang na bagi damakta khoi idea of Manipur hai basida khoi khoi ching tam khoi chingmi tammi khoi chingmi di tam da la ga ju aja dum lei bai khoi tammi di ching da chalaga leiba yade masi hariba simba yam nga koi ru badi lak pe aduga si matang sida khoi khoi ama rom de khoi si lei ba Manipur da lei ba maitai ai hak de ukhul da lei ba naga ade churachan pu da lei ba kuki je khoi Manipur gi wang ma sakhati khoi ama tene chak manai sak manai chinjak manai bai manai khoi ai sam ba kai sei pa mai ga lei min ai ni tin da ai ni harong na ngasi khana ga lei ba je nuai te moi nuai moi dum khangi aduna idea of Manipur da khoi ama tani hai ba je masai matang sida oja hai di maru ina khoi gi tami myam hai ta tami myam di yaning ning khali chingmi myam je sai matang sida di kitang yaning da ba je khoi ko dum phong to rei manung da di dum yaning yi haina yaning bi yawi haina ngasi assembly da jo khoi gi hanagi former chief minister jo phong do ki balai re sai matang sida di oja losilak pagi wang nei ta kitang lu ra ba kem to re khoi idea Manipur sida khoi gi keno Yaiphaba maitai si mabuk yam phamale mabuk yam phabana ngasi akhoi asuyam thina wabani awaba akhoi ngasi tari se yam kana tari ba awaba se akhoi puk phado ubada gi thokpane bako singda akhoi gi maitai khunda ba yade haibse ai leite na loi hoju pawa da ko adum khunda ba yai adum leibi yai then adagi leiba yabado leiba yaraga su akhoi na lening di haibse jo khoi yagadam ne bako khoi haina di haibse mi yagadam ne si posima khoi khangadam ne then adagi di amana schedule tribe oire ade akhoi general oi hore mi schedule tribe ama oi bagi ngasagi magi culture ama lei then ade mabu ngak selaga mabu manghandana phajana thamna bagi migi law gi protection mayam ama lei bado akhoi general ri lei thedana adugi lei taba mayam duna maram or kanda migi maning tambadu da akhoi yesan boina thoe project ko adugi khar nuai taba khar de lei adu ngasagi akhoi na muina sum mek tawri yab ne bako waja simada yabiune ne hekta wa yane bako hekta yane ba khoi nusi banina singde karak pani am taw bane masi ngasi ngarangi wa nate thaina khoi ningthau palingai matam dagi hauna masi pose adum tawrga lai bako ngasagi khoi like ta pabra thengai ngasagi mera hok song bagi thorum sida ningthau sigi da loipot ka ba lai ba singi mayam duna ngasagi tampak lam da laga mana numisida apam ba pot thengna ba poto adu mana pura sakibda maitei ne kaim hayati ningthau gi order lei ne bako amosi yam luna taw ba tare koina ado sume masin manaw ni luna taw goda bane bako ado masil manaw nataba masin manaw saba mayam ama yorok pase masida ne ba koina nusa thiba poklei se aduna sigi posi yengkanda moina kayam sathina khogi low tawge plot tawge habasi yengbiro handaki kanglukki irang thopakanda moina target tawrisi maitai hatpa khaktanate maitai yummai thaba khaktanate bako akhogi historical place mayam jingje pulap full ta na mahan ge habi pot ama leine bako ngagi maming thobe matang ba pangre ko ngasana sagi kabrusi kari haina tholi haina sai hajabdoni ko khogi simtong bungaina maming thonjale moina tholakanda migi ipa ipugi haktakdagi yong yam nusiba mafam leibako masida kasar leiba khogi nusi graba khogi kasari ipa isa mayam du laga magi phul hagadra magi kanosi pur laktoine bako laga sigi saru masesi pula kanda ada kabu du salaga adlu shalineba khoina swaida kamai tawi gangar thadaba den bidabon saralu shalidna sumai tokdna bangladesh gi laga aigi mafam sida laksaraga masigi mafam je khoi hor khomne na masigi mafam da tin ba oi sunu na tilasunu magi thawai du ingna sikna leira sunu na kuram nari ba mafam do madugi surung du ta muina thugai den mafam ju da ka dore moina tawai da ba amang soi me amma tok sala thamme ba ko aduna masi akhoi da khana ba hawali sawali nuai ta ba pohli aduga mafam do moina akhoi gi dojar ga pudana adegi di JSB ke torga temgai ko kai dana torga migi lejari ba mafam mayam do mangana na ba moina khole ba ko masi yam phata ba pot amani aduna moina toy se khana ba horini akhoi da padan usitti hai bane ba ko usitti hai bane ba khoi usilakte hai bane ba ko leminari se amana amabu ikai khumnadraga di usinadraga di phunrak ta ban tro hanak ta ban tro aduna hanare chine ba ko moina usilakta bane na ka dore hanare si posilai ne ba ko aduna ahan bada
ngasagi migi lining laisol gi mafam sidi constitution na protect tawra thamba mafam amane sig mafam je moina mangali mangan bada then manipur government su law and order si pura khoi kadar lekha ta na hipna de gi dagi kam tong gi de hojikti law and order resort tora barina madugi matam thabak tu lakhine bako aduna akoina puk pham badagi akhoi oiba saruk sing je mina mun gi bako aduna ngasi akhoi pambai amta leita badongna akhoi si lehawi masi house so dum nei nei mayang khambiro suspension of operation su tongni tongnaga sugi kada sing je kai da lerami tapaki akhoi bada loi thamni tapaki akhoi bisla kolap pusin thamni singnung man da pusalo thamoy bako tapaki maroi mafam mayam thamni aduna sen khai matam da moina khai ba munba matam da munba yarana balami sem thamni den maitai sing lam helaka da noi kanung hum da kapa yarana bagi moina plot se hana loi tawloi raba pora mane bako masi kala de ki thorpa no hara gadi akoina puk phaba da gi ne bako aduna akoina aina aroi bada panjani bo famdi hojikti maitai singna puk phadok pagi matam hele then aduna akoina lamgi maming thon bada ngasagi pangthon da thon bagi chanabi ama leirakpa thain akhoi heta koksanbi moina haena heta koksanbi kekru bilada kaida not eosi na maming leire not eosi habadu nuaiti haragasu akhoi gi lejari ba mingdo tholo yadro adana kekru bilada saluge gaine haigomba akhoi dum haijaba akhoi dum masak khangan jabagi porse masi tawro pot amane bako maduna maram war kanda kadore moidi moina thonjari ba maming duna moigi mapa mapugi na pirambal lam moina moina lon mangami adu laina mang bo buda bako mang bok to jiti mang on bi yar mang je maming on bi yar hare jiti lus yaw ni x yaw ni se mang je maming on bi yar oi hain ko kana gi mang no mang da maitai gira hindu gira on bi yar hare ne bako sigi port sigi mapu je kana na mapu oidoi no ha kanda land resource department government of manipur no oidoi ne bako aduna lodi leirani cheng bangan bagi wane bako thabak tawudori ba phil da thabak tawudori bisingduna hana lo na tebandar leiba aduga order na sana da bagi film do adu torga di samane aduna masigi se akhoi khuna yama kanna bagi laipak ama kanna bagi mirol mayam se kanna bagi thabak tawdui ne se moina khambiraga thabak pangbi ona aya pilsim tawjaki yam nungai jare khoi ngasigi khoi manangarang gi tarani thoi suba manipur legislative assembly na manga suba session da thamkiba bill nama pass togiba the manipur names of places bill 2024 hariba bill asi unanimously punna pass tawre ayaba yauraga adu khoi ngasi kai khumna jari ba khoi ngasi gi panelist ani na su khoi hariba bill ase selu tawi ai isamang na su dum selu tawje yamna maru ai haina haiba masigi bill ase masigi wafam de thamjaraga khoi oja premananda amasung oja Hemantakumar khoi ngasi gi notice dialogue ki khana bada yawi bagi damakta hanna hanna thagachari amasung ikok nona khurum